Manipur Police amadi Security Force na mafam kayada Thiba humbagi thabak chathabada tonganba lalhoulupkini haiba meewoi nipan khutlaiga konnana fare Security Force na wangoi bazar dagi RPF PLA kadar ani fare faraba meewoi sing adudi leiba pokpam Somendro Singh chahi nifu taret amadi Tayen Zam Haridas chahi nifu marini makoidagi mobile phone identification document cell oina lupa chatre ka maudra manga amadi higok machugi TVS Jupiter scooter amma fangbang amki amaromda Security Force na Technopol District ki Indo-Myanmar border dagi Pripak Progi Kaisam Tokyo chahi kunmari amadi koiring na luchingba UNLF ki Mangsatabam Sarachandra Maitai chahi kuntaret kauba meewoi ani faba ngamkhrei makoi animak border pillar Number 87 ki fabang amkibani hari amaromda Security Force na KCP PWG ki meewoi ama tonganba mafam singdagi sel khaibada chenabani haiba meewoi ama Kaksing District ki Sekmaijing Khunaudagi fabang amlei faraba meewoi adu Thodam Doren Singh chahi kuntrani thoini hari amaromda Imphal East District ki Faknung Thongkongdagi KCP PSC ki kadar ani fare Kadarni haiba nupi ama fabangam lei faraba meewoi adu Fairoism Citrapiyari Devi chahi kunmathoini hari amaromda Security Force na Pripaki kadarni haiba namairakpam Damen Singh chahi nifumapan gi nupa ama fare hari faraba meewoi adu miyamdagi sel khaibada chenaba meewoi ne hari mangoldagi 303 mm gi kapthoktriba nongmoi maru Humfumapan SLR ge kapthoktriba maru taranipan yauna polam kaya fangbangam khihari amaromda Security Force na United People's Party of Kangleipa ki member ama Imphal East District ki Deputy Commissioner Office mayadagi fabangam le hari faraba meewoi adu Fairoism Lan Mohan Singh chahi 93 ni hari